ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃꯒ ꯁꯦꯌꯔ ꯇꯧꯖꯔꯛꯑꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯃꯅꯤ ꯃꯦꯒꯅꯦꯠ ꯄꯣꯠ ꯍꯥꯏꯇꯥꯔꯦꯀꯣ ꯅꯍꯥꯟꯒꯩꯅ ꯑꯩꯈꯣꯏꯅ ꯁꯦꯝꯕꯗꯣ ꯕꯣꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯦꯝꯃꯤꯗꯅꯀꯣ ꯉꯁꯤꯁꯤꯅ ꯍꯥꯏꯗꯤ ꯃꯅꯤ ꯃꯦꯒꯅꯦꯠ ꯄꯣꯠ ꯑꯃꯁꯨ ꯁꯦꯝꯕꯤꯕ ꯌꯥꯏꯀꯣ ꯃꯅꯤ ꯃꯦꯒꯅꯦꯠ ꯄꯣꯠꯁꯦ ꯀꯩ ꯆꯪꯒꯅꯤꯀꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯛꯀꯦꯀꯣ ꯑꯍꯥꯟꯕꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ ꯃꯆꯥ ꯑꯃ ꯂꯧꯕꯤꯔꯁꯤꯀꯣ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯩꯕꯥꯛꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯚꯤꯇꯦꯁꯅꯦꯜ ꯐꯣꯔꯁ ꯌꯥꯎꯖꯩꯅ ꯑꯔꯠꯁꯦꯀꯣ ꯍꯥꯏꯗꯤ ꯂꯩꯕꯥꯛꯁꯦ ꯆꯤꯡꯁꯤꯜꯂꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ ꯃꯆꯥ ꯑꯃ ꯂꯧꯔꯁꯤꯀꯣ ꯁꯤꯗ ꯑꯍꯥꯟꯕꯗꯀꯣ ꯑꯄꯤꯛꯄ ꯑꯣꯏꯅ ꯂꯧꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯥꯏꯖꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯄꯣꯠ ꯑꯩꯈꯣꯏꯅ ꯑꯉꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕꯤꯒ ꯁꯥꯟꯅꯕꯗ ꯅꯍꯥꯟꯋꯥꯏ ꯁꯤꯖꯤꯟꯅꯕꯒꯨꯝꯕ ꯂꯩꯅꯀꯣ ꯄꯣꯂꯛꯇꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯑꯃꯈꯛꯇꯪ ꯂꯩꯕꯤꯔꯣꯀꯣ ꯇꯧꯕꯒꯤ ꯅꯨꯃꯤꯠꯁꯦ ꯍꯣꯏ ꯊꯥꯡꯖꯒꯨꯝꯕ ꯂꯩꯕꯥꯛꯄ ꯅꯨꯃꯤꯠꯀꯨꯝꯕ ꯇꯧꯕꯤꯒꯅꯣ ꯑꯇꯩ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯃ ꯍꯦꯛꯇꯗ ꯇꯧꯕꯤꯕ ꯌꯥꯏ ꯁꯒꯣꯜꯁꯦꯟ ꯇꯧꯔꯁꯨ ꯌꯥꯏ ꯏꯔꯥꯏ ꯇꯧꯔꯁꯨ ꯌꯥꯏ ꯁꯟꯗꯦ ꯇꯧꯔꯁꯨ ꯌꯥꯏ ꯃꯟꯗꯦ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝ ꯂꯩꯕꯥꯛꯄ ꯀꯩꯅꯣ ꯊꯥꯡꯖꯁꯤꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯦꯕꯣꯏꯗ ꯇꯧꯕꯤꯌꯣꯀꯣ ꯁꯤꯒꯨꯝꯕ ꯀꯥꯟꯁꯤꯗꯅ ꯑꯗꯣ ꯆꯐꯨ ꯂꯩꯔꯦꯀꯣ ꯀꯣꯏꯟ 5 ꯈꯛꯇꯪ ꯂꯧꯔꯁꯦꯀꯣ ꯀꯣꯏꯟꯁꯦ ꯁꯤꯗ ꯀꯣ ꯍꯥꯏꯗꯤ ꯂꯨꯄꯥ ꯆꯞꯄꯤ ꯂꯧꯔꯁꯨ ꯌꯥꯏ 5 ꯆꯞꯄꯤ ꯂꯧꯔꯁꯨ ꯌꯥꯏ 10 ꯆꯞꯄꯤꯁꯨ ꯂꯧꯔꯁꯨ ꯌꯥꯏ 10 ꯆꯞꯄꯤ ಲೌರಸು ಯಾಕೋ ꯁꯤꯗ ꯑꯩꯉꯣꯟꯗ ꯁꯨꯝ 10 ꯂꯩꯕꯗꯣ ꯑꯩꯅ ꯁꯤ ꯑꯣꯏꯅ ꯁꯦꯝꯒꯦꯅ ꯑꯗꯨ ꯂꯩꯀꯣ 10 ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯀꯣ ꯄꯥꯏꯔꯦꯠ ꯃꯆꯥ ꯑꯃ ꯍꯥꯞꯁꯤꯀꯣ ꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯄꯥꯏꯔꯦꯠ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠ ꯑꯃꯒ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯍꯋꯥꯏꯀꯣ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯍꯋꯥꯏ ꯆꯦꯡꯋꯥꯏ 5 ꯅꯠꯇ꯭ꯔꯒ 7 ꯀꯣ ꯍꯥꯏꯗꯤ 8ꯁꯦ ꯁꯨꯕ ꯉꯝꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕ 5 ꯈꯛꯇꯪꯗꯤ ꯁꯨꯍꯜꯂꯣ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯂꯧꯔꯤꯁꯤꯗꯤ 8 ꯁꯨꯔꯦꯀꯣ ꯆꯨꯖꯥꯛ ꯃꯔꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯒꯦꯍꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯆꯅꯥ ꯑꯗꯒꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯂꯣꯏ ꯁꯨꯔꯦꯀꯣ ꯍꯋꯥꯏ ꯑꯅꯝꯕꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗ 5ꯗꯒꯤꯅ 8 ꯐꯥꯎꯕ ꯑꯃ ꯂꯧꯕꯤꯔꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯆꯜꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯐꯤ ꯑꯉꯥꯡꯕ ꯑꯃꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯀꯨꯞꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯐꯤ ꯑꯉꯥꯡꯕ ꯑꯃ ꯂꯩꯔꯅꯤ ꯑꯗꯨꯒ ꯂꯪ ꯑꯉꯥꯡꯕ ꯑꯃ ꯃꯊꯛꯇ ꯀꯤꯅꯕ ꯑꯗꯣ ꯇꯧꯒꯗꯕ ꯃꯤꯁꯤꯅ ꯀꯅꯥꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯇꯧꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯒꯤ ꯅꯨꯄꯤ ꯍꯥꯏꯔꯒꯗꯤ ꯅꯨꯄꯥꯅ ꯇꯧꯒꯅꯨꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯨꯄꯤ ꯍꯥꯏꯔꯒꯗꯤ ꯂꯩꯁꯥꯕꯤꯅ ꯁꯦꯝꯃꯁꯨ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯏꯆꯥꯅꯨꯄꯤꯅ ꯁꯦꯝꯃꯁꯨ ꯌꯥꯏ ꯑꯗꯒꯤ ꯋꯥꯏꯐꯅ ꯁꯦꯝꯃꯁꯨ ꯌꯥꯏ ꯏꯃꯥꯒꯨꯝꯕꯅ ꯁꯦꯝꯃꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯏꯃꯨꯡꯒꯤ ꯐꯤꯃꯦꯜꯅ ꯇꯧꯒꯗꯕ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯃꯦꯜꯅ ꯇꯧꯕꯤꯒꯅꯨꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯂꯛꯁꯃꯤ ꯆꯪꯉꯛꯅꯕ ꯍꯥꯏꯕꯅꯤꯅ ꯍꯥꯏꯗꯤ ꯂꯛꯁꯃꯤ ꯃꯁꯥꯃꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯍꯥꯏꯔꯒꯅ ꯃꯣꯏꯅ ꯑꯣꯏꯅ ꯁꯦꯝꯃꯟꯖꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯁꯦꯝꯕ ꯂꯣꯏꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔꯗꯨꯒꯤ ꯃꯃꯥꯡꯗꯨꯗꯀꯣ ꯍꯥꯏꯗꯤ ꯄꯨꯡ 10 ꯊꯝꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯁꯄꯣꯁ ꯉꯁꯤ ꯑꯌꯨꯛꯁꯦ ꯁꯦꯝꯃꯦꯅ ꯈꯜꯂꯁꯦꯕ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕ ꯊꯝꯃꯦꯅꯀꯣ ꯑꯌꯨꯛꯀꯤ ꯙꯨꯞ ꯊꯥꯕ ꯈꯣꯠꯄ ꯂꯣꯏꯔꯀꯥꯟꯗ ꯂꯧꯊꯣꯛꯑꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯒꯤ ꯂꯣꯀꯔꯗ ꯊꯝꯕꯤꯕ ꯁꯤꯁꯨ ꯄꯩꯁꯥ ꯆꯪꯉꯛꯅꯕꯒꯤ ꯋꯦ ꯑꯃꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯃꯆꯥ ꯃꯌꯥꯝꯗꯤ ꯁꯦꯌꯔ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤ ꯊꯝꯃꯣ ꯁꯤ ꯇꯧꯋꯣ ꯈꯣꯠꯂꯣ ꯑꯗꯨꯗꯨꯗꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯣꯏ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯃꯌꯥꯝ ꯍꯥꯏꯔꯤꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯀꯃꯦꯟꯇꯒ ꯍꯥꯏꯔꯛꯄꯒ ꯁꯨꯝ ꯌꯥꯅꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤꯀꯣ ꯊꯕꯛꯇꯤ ꯏꯁꯥꯃꯛꯁꯨ ꯊꯕꯛ ꯌꯥꯝ ꯅꯣꯡꯉꯥꯟꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯡ 12 1 ꯐꯥꯎꯕ ꯅꯣꯝꯃꯤꯀꯣ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯨ ꯏꯁꯥꯅ ꯊꯥꯖꯔꯒ ꯇꯧꯕꯤꯌꯣꯕ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯍꯣꯠꯅꯖꯕ ꯄ꯭ꯂꯁ ꯂꯛꯇꯨꯅꯦꯕ ꯌꯥꯝ ꯃꯦꯇꯔ ꯇꯧꯔꯤꯁꯦ ꯉꯁꯥꯏꯒꯤ ꯍꯣꯠꯅꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯂꯛꯁꯦ ꯈꯤꯇꯪ ꯆꯨꯝꯗ꯭ꯔꯒꯁꯨ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯇꯦꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯔꯒ ꯇꯧꯕꯤꯌꯣꯕ ꯍꯥꯏꯗꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯔꯤꯆꯨꯋꯦꯜ ꯇꯧꯕ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯐꯨꯜ ꯐꯦꯠ ꯂꯩꯕꯤꯕ ꯍꯥꯏꯇꯥꯔꯦ ꯐꯨꯜ ꯐꯦꯠ ꯑꯗꯨꯒ ꯑꯩꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯌꯥꯝ ꯍꯥꯏ ꯑꯣꯏꯍꯟꯕ ꯇꯥꯏ ꯄꯣꯖꯤꯇꯤቭ ꯌꯥꯝ ꯑꯣꯏꯕ ꯇꯥꯏ ꯅꯦꯒꯦꯇꯤቭ ꯊꯤꯡꯀꯤꯡ ꯃꯌꯥꯝ ꯑꯃꯒ ꯍꯥꯏꯗꯤ ꯅꯨꯃꯤꯠꯇꯨꯗ ꯌꯥꯝ ꯅꯦꯒꯦꯇꯤꯚꯤꯇꯤ ꯂꯥꯛꯑꯦꯅ ꯈꯜꯂꯁꯦ ꯑꯩ ꯇꯧꯗꯤ ꯇꯧꯅꯤꯡꯉꯦ ꯁꯤ ꯊꯕꯛꯁꯦ ꯉꯁꯤ ꯇꯧꯗꯤ ꯇꯧꯅꯤꯡꯉꯦ ꯑꯗꯨꯇꯥꯔꯒꯁꯨ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛꯀꯤ ꯁ꯭ꯇ꯭ꯔꯦꯁꯅꯤ ꯈꯪꯗꯦ ꯐꯦꯃꯤꯂꯤꯒꯤ ꯁ꯭ꯇ꯭ꯔꯦꯁꯅꯤ ꯈꯪꯗꯦ ꯃꯌꯥꯝꯗꯨꯅ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯔꯒꯗꯤ ꯇꯧꯒꯅꯣꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯅꯣꯡꯃ ꯑꯃ ꯀꯥꯟꯊꯣꯛꯑꯣꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯧꯑꯣꯕ ꯑꯗꯣ ꯁꯤꯁꯦ ꯁꯦꯝꯕ ꯍꯧꯔꯁꯦꯀꯣ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩ ꯀꯣꯏꯟꯁꯦ ꯑꯣꯏꯅ ꯍꯥꯞꯄꯒꯦꯀꯣ ꯀꯣꯏꯟꯁꯦ ꯀꯩꯅꯣꯅꯤꯀꯣ 5ꯅꯤꯀꯣ ꯂꯨꯄꯥ ꯆꯞꯄꯤ ꯑꯣꯏꯒꯦꯔꯥ 2 ꯆꯞꯄꯤ ꯑꯣꯏꯒꯦꯔꯥ 5 ꯑꯣꯏꯒꯦꯔꯥ 10 ꯑꯣꯏꯒꯦꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯄꯥꯏꯔꯦꯠ ꯑꯃ ꯍꯥꯞꯄꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯋꯥꯏ ꯃꯈꯜ ꯀꯣ ꯑꯩꯅ 5 ꯑꯣꯔ 8 ꯍꯥꯏꯕꯗꯣꯀꯣ ꯑꯩ ꯁꯤꯗ ꯄꯨꯜꯂꯞ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦꯀꯣ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯀꯩꯅꯣꯗ ꯐꯪꯕꯅꯤꯀꯣ ꯍꯥꯏꯗꯤ ꯄꯣꯂꯛꯇ ꯐꯪꯉꯦ ꯍꯥꯏꯕꯅꯤꯀꯣ ꯁꯤꯒꯤ ꯍꯋꯥꯏ ꯃꯈꯜ ꯃꯌꯥꯝꯁꯦ ꯀꯩꯅꯣꯗ ꯃꯃꯥꯡꯗ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯗꯨꯝ ꯏꯅꯔꯛꯈꯤꯕ ꯌꯥꯎꯋꯦꯕ ꯁꯤꯁꯦ ꯄꯣꯂꯛꯇ ꯑꯗꯨꯝ ꯐꯪꯕꯅꯦ ꯈꯣꯠꯄꯅꯦꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯒꯤ ꯂꯪ ꯇꯧꯔꯒ ꯀꯤꯁꯟꯕꯤꯔꯣꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ
ꯂꯣꯏꯕꯗꯤ ꯂꯣꯏꯔꯦꯀꯣ ꯁꯤꯗ ꯁꯦꯝꯕꯁꯤꯗꯤ ꯂꯣꯏꯅ ꯂꯣꯏꯔꯕꯅꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯊꯝꯕꯁꯦ ꯑꯩꯒꯤ ꯂꯥꯏꯁꯪꯒꯤ ꯃꯃꯥꯡ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯊꯝꯕꯤꯔꯒ ꯄꯨꯡ 20 ꯊꯝꯕꯤꯔꯁꯦꯀꯣ ꯄꯨꯡ 20ꯗꯣ ꯐꯥꯔꯒ ꯑꯩꯅ ꯂꯧꯊꯣꯛꯑꯒ ꯑꯩꯒꯤ ꯂꯣꯀꯔꯗ ꯊꯝꯃꯁꯦꯕ ꯂꯣꯀꯔꯗ ꯊꯝꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯎꯄꯨꯒꯤ ꯄꯩꯁꯥ ꯍꯥꯞꯐꯝ ꯖꯒꯥꯒꯨꯝꯕ ꯂꯩꯔꯝꯒꯅꯤꯅꯀꯣ ꯑꯗꯨꯗ ꯊꯝꯃꯒ ꯁꯤꯁꯦ ꯊꯝꯃꯒ ꯌꯦꯡꯉꯁꯦꯀꯣ ꯍꯥꯏꯗꯤ ꯀꯔꯤ ꯀꯔꯤ ꯑꯌꯦꯠ ꯑꯄꯟ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯕ꯭ꯂꯣꯀꯦꯖꯦꯁꯇꯣ ꯍꯥꯡꯗꯣꯛꯅꯕꯒꯤ ꯁꯤꯁꯨ ꯀꯩꯅꯣ ꯃꯆꯥ ꯑꯃꯅꯦꯕ ꯎꯄꯥꯏ ꯃꯆꯥ ꯑꯃꯅꯦꯀꯣ ꯁꯤꯃꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣꯀꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ